Maheiroising Khongjang Changsinkhre Lupsingna Sengdorakli Thobal Laisang Them da Laiba Laisang Them Thogdang High School gi Hana Headmistress Oirambi Thogchom Kavitabu Lamdamasam gi Lanai Lup Kharana Maheiroising dagi fee lauduna Paisa Chai Haibagi Maral Siraga Transfer Tawhankiba Thawangbu Yaningde Haiduna School asigi Maheiroising ngasi class boycott tawduna Khongjang Changsinkhre Changsinkhiba Maheiroising Fongdorakpada School asigi Hana Headmistress Oirambi Thogchom Kavitabu Laisang Them da Laiba Lanai Lup Kharana Manipur Laingaki Education Minister da Aiba Cheryl Piduna Maheiroising dagi fee lawi haina wakatuna School asidagi transfer tawhankiba yaningde Headmistress bu School asida pungkun marigi manungda amuk hanna thabirau haiba wafam fongdokhi Nakal amaromda School asibu henna fagatnaba hotnabada achauba thodang lauriba Laikai Lanai Club ahumna School asigi Headmistress na Maheiroising dagi lupa kun fee lawi haina Education Minister da wakatkiba adu kupna Lubada School asigi private security ama hire tawbagi honorarium pinaba oiramle hairi masi school gi committee oza singa masung parents singna yanaraga haukiba kumza inglisingani kun mathoidagi loba oiramle vapta na hodaba adugidamak miyamna lana lobidana Sengdorakli ngasi ayuk school asida pangthokpa pawgi mifam amada local club Laisang Them Chawkhat Lupki president Tagenja Muhindra na haikibada Laisang Them Chawkhat Lup asi matam kayagi mamangdagi school asibu henna chawkhatpa school ama oinaba mateng pangduna lai School asigi Mahairoi Kharana School asigi Headmistress Thogchom Kavitana Maheiroising dagi maram chadana lupa kun lawi haiba report dagi Laisang Them Chawkhat Lupna Laikai asigi tongan ma Lanai Lup mariga loinana Manipur gi Education Minister da wakat khibani adubu lauriba paisa adu Headmistress na masagi maranai lauba natte School asigi chowkidar laitaba Maheiroising gi cycle ngaihak laitana mangba adu koknaba School committee oza sing amadi parents singa warep lauduna haukiba kumza Englising ani kun mathoidagi hauna private security ama nekbagi tolop pinaba oiramle masi munna wakal taminna hodabadagi thokibani masida lebak miyamna Headmistress pulana lobiganu haiba wafam sing fongdokhi amaramda school asida nauna headmaster oina transfer tawraklaba Irom Rajen na haikibada school asida teaching staff mayam ama watpa amadi non teaching staff watpa kaya leibana khudongcha daba kaya mayoknari maitai mayek takpinaba oza laitaba rhymes takpinaba oza laitabadagi oza singna sel puthoknaraga outsource tagi oza fauba neklaga tambiri asigumba school asigi award pasing asi laingak na mityeng changbiu haiba wafam thamlaki oza ki maran natte marang di masi gajan jing ade chatra jing ade gi oza jing ade committee me yana raga akui security laita bazida ade gi kaino gate ngapa laitrabanina sabida laitrabanina cycle mangba school jidagi chatra ji chetok jin thokpada anga ngate tuition question ba yaropodagi akui ma'am ama toine yana raga dal pa kunje kharga security ji thongi bani security de pi bani adu government na masida mari laina na akui punging singjira hajari maramdi Gajiala mo oina masideda akoi school jida high school jida akoi chakida laitabaje chakida se akoi gi thambiyu maramdi os chakida lairagadi si problem je thoi aina sida lakchaba matamda koi gi teaching and non teaching staff ki staying ji yeba matamda teaching gi side su non teaching gi side su masing je yam wat na leramne object se koi gi teaching gi group ta as graduate waza masing yang walam amna rabda hoje school sida hoji maitai me yakse masi tabina boza matik sab leitre hoji arts graduate da hoji laisi ani piabada ani arts graduate ani masu koina pandi masing wapasi matuna mathanda nan teaching da hoji laisi sumnagi ahum khak lai ahum sidi high school amata yadra masing wale adun nanti singa ani gumba dang panjai aduga amoronda mo koigi government gi order amagi matungina school sida class 1 to 10 leibe sida koigi nursery group 1A 1B na class ani masu primary kaino nursery group ta hapsan order prepare madu masu hapsan biram kunna hujikse school sida class taraga nithoi lere du live theory di ahan da ki nursery ki angang sing sti rhyme yamna darka oiba aduga angang sing sida pi ga do tongan ba kit ki oiba training pi bo ja yam darka oiba
ꯃꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯁ꯭ꯀꯨꯜꯁꯤꯗ ꯊꯦꯡꯅꯔꯤ ꯌꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯍꯦꯗꯃꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯁ꯭ꯀꯨꯜꯁꯤꯗ ꯔꯥꯏꯝꯒꯤ ꯒꯣꯔꯃꯦꯟ ꯊꯥꯕꯤꯔꯛꯄ ꯌꯥꯔꯒꯗꯤ ꯔꯥꯏꯝꯒꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤꯁꯦ ꯃꯁꯤ ꯑꯃꯇꯪꯒ ꯊꯥꯍꯟꯕꯤꯔꯦ ꯑꯗꯨꯒ ꯀꯤꯠꯀꯤ ꯑꯇꯣꯞꯄ ꯇꯥꯛꯄ ꯌꯥꯕ ꯑꯣꯖꯥ ꯂꯩꯔꯒꯁꯨ ꯑꯃꯇꯒ ꯑꯅꯤꯁꯤꯃ ꯁꯣꯏꯅ ꯊꯥꯍꯟꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯁ꯭ꯀꯨꯜ ꯏꯁꯥꯁꯤꯗ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯇꯒꯤ ꯊꯥꯒꯤ ꯂꯨꯄꯥ 500 ꯑꯣꯖꯥꯁꯤꯡꯅ ꯁ꯭ꯀꯨꯜꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯀꯠꯊꯣꯛꯄꯤꯔꯒ ꯔꯥꯏꯝꯒꯤ ꯑꯣꯖꯥ ꯑꯃ ꯑꯩꯈꯣꯏ ꯅꯦꯛꯆꯔꯤ ꯔꯥꯏꯝꯒꯤ ꯑꯣꯖꯥꯁꯦ ꯊꯥ ꯑꯃꯗ ꯂꯨꯄꯥ 8,500 ꯍꯥꯏꯕꯅꯤꯀꯣ 8,500 ꯄꯤꯔꯒ ꯍꯧꯖꯤꯛꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯗꯒꯤ 500 ꯊꯥꯔꯛꯄꯤꯔꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯁꯤꯐꯥꯎ ꯑꯣꯖꯥꯁꯤꯡꯅ ꯀꯠꯊꯣꯛꯄꯤꯔꯒ ꯁ꯭ꯀꯨꯜꯁꯦ ꯐꯒꯠꯅꯕ ꯁꯤꯟꯕꯤꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯋꯥꯠꯂꯤꯕ ꯑꯣꯖꯥꯁꯤꯡꯁꯦ ꯈꯔ ꯊꯥꯕꯤꯔꯛꯅꯕ ꯑꯩꯅ ꯍꯟꯅ ꯍꯦꯗꯃꯤꯁꯇꯔ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯒꯣꯔꯃꯦꯟ ꯃꯐꯝꯗ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯤ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯃꯦꯗꯥꯝ ꯀꯕꯤꯇꯥꯅ ꯏꯗꯨꯀꯦꯁꯟ ꯐ꯭ꯔꯤ ꯂꯧꯈꯤꯕ ꯂꯩꯇꯦ